थीब खंगदना लेरखिबा आंगांग सीना फंगले पुखरीदा तासिनखिबा मियोय अमा कनबा ngamhore हौखिबा जनवरी 18 गी नुंथिन पुंग अमरोम ताबदगी मयुमदगी थोखिबदगी थीबा खंगदना लेरखिबा थौबाल मोइजिंग लेंगोइजिंग दा लेबा बिजाई खान गी सही मरी दंगाइरिबा नुपा मचा रिबास एलियस गोरो मचा ngasi ayuk pung nipa lom taba matamda mahaki yumgi mamangda futcha marom chatlaga leiba pukhri da taduna leiramle hairi angang asina pukhri da taduna leire haibasi lekai gi miyoi kharana urakpadagi khudakta khungekthi matamduda angang adugi masa adu phong sana leirambadagi khudakta thobal district hospital da pukhatpa matamda doctor na sire haina lauthoki angang asigi misi asi chingnabadagi mahakpu hatlaga pukhri da thadaramba yai haina chingnaba lekai adu da leiba miyoi amagi yummai thanaba lekai miyam no honaki khudakta thobal police ki kangbu na thomjilaktuna miyam adu control tawki loina na chingnaba mi ama police na laukhatuna wahang pahung tawbagi thabak chathari hairi amaromda ngasi ayuk pung mapal lom taba matamda irilbung police station gi manung chanba kongba bazar da leiba miyamna syam pukhri haina khangnaba sida miyoi ama ising da tasin khibadagi kanba ngamhore hairi पावसिना हाई मियोय सिना इसिंग द तासिन खिबा दु नुपी मचा मना उहोबदगी इराब लापतना मफम मदुदा लेबा मणिपुर पुलिस डिपार्टमेंट दा स्पेशल कमांडो टीम गी सुबेदार लाइटोनजम विवेकानंद दा पाव पीबदगी मियोय अमगा लोइना पुखरी दा सोंगथदुना थी हुंबगी थबक चथबदा कनबंगम हौरे पुखरी दगी कनबंगम हौरबा मियोय अदुदी कोंगबा नांदैबम लेकाइदगी सरांग थेम लोकेन सहिनी यांखै अपोकबा लेखिद्रबा सामु कौई महाक पुखरी अदुदा इसिंग सोकपा लाकपदा खंगौदना तासिन खिबनी हाइरी अतोप पावमना मोरेदा कुकी लालहौलु KNO गी DC कापतन हाटपदा सिरिनबा गारी तरुक नोंमै अनि फागतख्रे ऑपरेशन द चिंगनबा मियोय खरसु पुलिसना लौखतख्रे मणिपुर सरकार का सस्पेंशन ऑफ ऑपरेशन शू चटनरिबा चांदेल डिस्ट्रिक्ट की मोरे बॉर्डर टाउन दा ऑपरेट तौबा कुकी लालहौलुप अमा ओइरिबा कुकी नेशनल ऑर्गेनाइजेशन KNO गी DC ओइबनी हारिबा थांगमिलेन गुइते कौबा नुपा अमा ngarang मोरे दा UKLF की कादर सिंगना नोंमैना कापतुना हात्रबा मतुंगदा ngasi चांदेल डिस्ट्रिक्ट पुलिसना मोरे गी स्मॉल जांग विलेज अमसुंग सवांग फाइ विलेज यावना तोंगान तोंगान मफम खरदा कॉम्बिंग ऑपरेशन चथखरे पुलिस तगी फंगबा पाउगी मतुंग इनदी ऑपरेशन अदुदा थांगमिलेन गुइते हाटपदा सिरिनबनी हाइबा नंबर थादबा जिप्सी अमा म्यांमार ना साबा नंबर थादबा केनबो बाइक अहुम अमदी नंबर थादबा मोटरसाइकिल अनि रिकवर तौरे जिप्सी गाड़ी अदुगी मनुंगदा कापथोखरबा नोंमै मरु अमसु फंगले मसिदा नतना ऑपरेशन अदुदा सिंगल बैरल नोंमै अनि अमसु रिकवर तौरे हाइरी पुलिस तगी फंगबा पाउसिना मखा तारिबदी जिप्सी गाड़ी अदु स्मॉल जांग विलेज की निंगथौगी मयुम मयादगी भंगबनी ऑपरेशन अदुदा चिंगनबा मियोय खरा अमसु पुलिसना लौखतुना हौजिक वाहुंग पाहुंबगी थबक चथरी मखा ताना मोरे बॉर्डर टाउन की अकोइबा मफमसिंगदा कॉम्पिंग ऑपरेशन चथगीगनी हाइरी नाकल मोरमदा ngarang gi mihat adubu yaningdaba phongdoktuna Hills Tribal Council मोरे KSO मोरे ब्लॉक मोरे यूथ क्लब अमसुंग KWN दा ISR ना ngarang numidang pung taruk tagi ngasi numidang pung taruk phawba pung kunmari gi मोरे बॉर्डर टाउन दा टोटल शटडाउन तौखिबदगी ngasi दुकान सिंग थोंग हांगना खिदे कैथेल सिंग फमना खिद्रे पामदबा थौदोक थोक्तनबगी दमकता मोरे पुलिस की कांगबुना मोरे बॉर्डर टाउन अमदी अकोइबदा पेट्रोलिंग चत्तुना ngak senbagi thabak paikhatki ngarang gi thogdo adugi matungdagi manipur police department की ADGP Ashutosh DIG LO kabib nalusingba manipur police की makok thongba sing hojik more da laktuna leiri hairi loinana law and order gi phibam phagatna ba honari hairi atopa pawmana sa yen amadi yerumna singba chabada section na ba khangalakli भारत की मफम क्या पाक सन्ना उचेक उयादगी संदोरकपा बर्ड फ्लू हाइबदी एवियन इन्फ्लुएंजा लाइचतना मरम ओइदुना मियामना सांगा अमदी येरुमनि सिंगबा चाबदा सेक्शन अबा फूड सेफ्टी एंड द स्टैंडर्ड अथॉरिटी ऑफ इंडिया की माइकेदगी मियामदा खंगलगली लाइचत सिदगी ngakthoknabagi damakta sa yen amadi yerumna singba chabada ngakna chatkadaba guideline semduna miamda khangalagli masibu miamna ngakna chatpinabasu appeal tawragli guideline asigi matungina laichat asidagi ngakthoknabagi damakta half boil tawba yerum chadanaba aduga sanga na singba thongduna charabasu celsius degree 74 phawba sahallaga munna thonglaga chagadabani madu natrabadi laichat asina miyoibada shokhandabagi maram oi hairi हेक यारिबा मखै सायेन ngánu खुनुना चिंगबा खुदना सोक्तबा सायेन gi makon amadi akoibada leiriba mafamsing hek yariba makhai luna na thamgadabani hairi atopa pawmana private school singbu admission yahanbinaba education minister da memorandum pisinkhre
Director of Education AS ki matungina lakliba January 13 tagi class 9 dagi 12 phawbagi mahirosing mahusagum lairik tamnaba order thokpa amadi mahusagumna April thadagi hauba CBSE gi academic session ga manana state board su hauhannabagi phirep association na taramna oi adubu school sing na session haudringai gi mangoinana tha ani ahum gi mamangda re-admission tawbada Director of Education AS na athingba thamliba si association na sina yaningde maram chade haina lowbaga loinana Manipur sarkar na amuk hanna semdok pinaba miyengchang piu haina All Manipur Recognized Private School Welfare Association Imphal na press ta thadrok pa serol man hairi Serol sinahai ing 2020 gi December phawba oza singi talab tangkhai piba mahiroi singi phina sada kunthra loba haiba sarkar gi order ama laikre School singna message online amadi offline gi khuthangda mahiroi singda study material piduna lairik takpiraba matungda mahiroi singi feedback launana ba pisilakpa syllabus amasung mark singda home based examination pangthoktuna mahusagum mahiroi khudimak promotion pibaga loinana January 13 2021 phawba re-admission tawbinaba association na lauthokhiba leire Tawutabu re-admission asida atopa makhal amatagi fee amadi thagi tuition fee lawdaba loinana mamang chahi gi admission fee dagi henba yadaba haina association na haikhiba laikre association na school singi re-admission tawbagi maruiba maram singdi Manipur state ta laiba school khudingmak chahi khudingi January thadagi session hogadabani haiba sarkar gi order hojik laiba maramna Mahusagum routine work ama oina tangai phadana no session houdringai gi mangoinana tha ani ahum gi mamangda mahiroi singi masing khangnaba re-admission tawbani masida no session hobagi wafam leite hairi Association asina re-admission tawbagi ani suba maramni hairibadi state singi scholarship year ama haibasi tha tarani thoidagi henba yadabana amadi thagi tuition fee su tha tarani thoidagi hen makha na lawbada aine yadabana academic session 2020 asi hokhiba December da loikhiduna anoba school gi session houdringi gi mangoinana tha ani ahum gi mamangda re-admission tawba haiba asi all over India da chanaba maramna amadi aine yaba khongthangni amadi mahiroi khunai gi yaifanabani Amaromda re-admission fee dagi oza singi thagi salary school building semba amadi classroom sing amasung school compound sanitize tawba teaching aid leiba amadi online class hounabagi khars tawgani Asuk yamna maram chaba academic oiba process asibusu sarkar na pukning thogat piu hairi serola sinahai anoba re-admission tawraba mahiroi masingi matungina bosemna class 1 dagi 10 phawbugi lairik namgani Medical officer singna sahi khudingi deworming amadi atopa hida kapthoknaba mahiroi sing masing yamnamak darkar oi loinana all India gi oiba sahi khudingi mahiroi singi full data sing UDISE record thagadaba amadi bosemna lairik phongboda yaudaba lower primary gi class 4 dagi 5 ki mahiroi singi lairik mangjongnana state ki mapan dagi leigadabana mahiroi singi masing session houdringi gi mangoinana khangba mathau tabana re-admission soidanamak tawdaba yade haina association na lumna lawi Mamang sahi 2020 gi academic session loikraba mahiroi sing sahi amachupna saitheng phanglaba matungda amuk anouba session houdringai tha ahum mari karimata tawdana lemna leiba haibasi mahiroi singi marai bakna kamdouba haiba asimasu sarkar na wakal sangbiu hairi Atopa pawmana Coronavirus layong uthorakpa lising tara mari ge chanipan nipumapan thengnabada chama ga yankhi manga sikhi mirai bakta vaccine yonba hore Leibak sida coronavirus ki layong uthoklaba mioi lising tara mari ga chanipan nipumapan nauna nongaijing numit ki ayuk phawbuda thengnaduna laisat asina nahalaba apunba masing crore ama hele haina health ministry gi data da utli nauna layong uthoklaba anaba masing nongaijing numit phawbuda thengnari basi ngarang thangji numit ta thengnakiba masing dagi sada mari hengatle haina pari Hariba matam asigi manungda laisat asiga mari leina mioi chamaga yankhai manga sikhiba si tharaga apunba sikhiba masing lak amaga lising yankhai humdoi ga chahum kunthra mapan sure Pagalakpagi changchada maudra taruk dasmik nipan ahumda leire Anti coronavirus vaccine tika thabagi thabaki khongjel tapna hauraba matungda January 13 tagi paktangna tika thaba session lising kuntaret ka chatred humda tarukta haukibadu tapna hengelaktuna mioi lak tara mangaga lising kunthra taret yore Ngarang thangje numita session lising ahum ga chahum humpunipan mioi lak amaga lising nifu taruk tika thakre haina health ministry na hairi Union Health Ministry gi matungina healthcare worker taruk COVID vaccine kapkhraba matungda sikre adubu sikhiba sing adu COVID tika thabaga mari leinabana sibana te haina claim tawri India na COVID vaccine ngarang dagi mapal lebak ta yonba hore Brazilian President Jair Bolsonaro India na COVID vaccine 2 million ani phanganbagi damakta thagalakre Brazil gi mathangda Saudi Arabia South Africa Morocco Bangladesh aduga Myanmar da su yolagani
इंडिया ना युमलो नबा लेबाक तरेता ग्रांड असिस्टेंट प्रोग्राम मखादा वैक्सीन माइटी हाइना खंगनबसिगी मखादा वैक्सीन हाना न पीख्रबनी मणिपुर ngarangdagi ngasi ayuk phawda nupi nipan yauna mioi 15 kha corona virus ki layong uthorakpa thengnaki manipur da mioi 19 ga chamdi sungna mangana naba phakre laikan naba masingsu chama ga mokja taru khakta ngaire hairi matamasi gi manungda na ba mata sikhide naba phaba mioi 19 discharge tauki